Ngasi numida wairam phongkiba kangleipaki mairagi pause adugi maru oiba pau khara khangasaraga miyamda khudo tamjage. Rajasthan school building ninghaibada mahiroi tare sikhrei tara tare soklei. Yamna ngakpa thaudo ama oina ngasi ayuk Rajasthan ge Jarawal district laiba lenga ke school ama mahiroi singna mahi masing tamlingaida khangauduna school adugi building khara ninghairapagi thaudokta mahiroi tare sikhibaga loinana tara tare na aso panangkrei. Thaudo adu thokraba matung Bharat ki Prime Minister Narendra Modi na ninda tawkibaga loinana laikhidraba amadi aso apanang kharaba mahiroi singi mafamda awaba phongdokibaga loinana thaudo adugi matangda thijinaba sumai leinaba singda khangankre hairi. Makha tarakpa pauda Manipur dagi illegal immigrant khandokpada arambai tingol gi thami sing mathau tarabade mateng pangnaba semsadana leire. Monindro mangang illegal immigrant khandokpada Manipur lengangna tangai fadana arambai tingol gi thami sing daraka leirabade thami sing mateng pangnaba semsaraga leire haina arambai tingol headquarter gi commissioner Waikho Monindro mangang na phongdokrei. Wafam asing asi Manipur Press Club ta pangthokiba paugi mifam amada Monindro mangang na phongdokibani mahang na makata na hai lising aniga subna kunga tarukta Manipur da so delimitation tawgani hariba asi aramba tingol gi maikedi kadisu athingba leite adubo delimitation tawdrungai mamangda Manipur da illegal immigrant sing changsilakpa sing mapum phana khandokpa ngamnaba National Disasters of Citizen NRC gumba yamna rebus mechanism ge framework ama ain ge matung ina semlaga khandopiraba matungda Manipur da census ki delimitation ki thaba pakhaipi yu haina phongdokhe mahangna makhata na hai arambai tingol gi thami sing anti indian nate thami sing lo ngakta basunate India gi lairiba constitution da thajaba thamba thami ngaktane North East state ki apunbo oina yenglakpa matamda illegal immigrant sing changsilakpa ase positive oiba amata leite negative ngakta oire haina su phongdokhe makha tarakpa pauda National Highway 2 da free movement lehenava MHA na Kuki Zo CSO sing da khangankhrei Kuki Zo CSO sing gi marakta haujik fawa mot mana bangamdrei Kanglup ki hana sunabana maram odaga phibam soalaba Manipur da tangdu leitaba phibam hanjin hanabagi pandamda Ministry of Home Affairs MHA na National Highway 2 Impal Dimapur Lambi da mipum khudima athingba yauduna Chathok da sintawba hanaba Kuki Zo civil society organization sing da khangankhrei center na ingtapa phibam hanjin hanabagi matangda paikhalakliba thorang achida Kuki Zo leader sing mot manadabagi maung amada lakli haide Power corridor sa khanana phonglapa report amagi matungina National Highway 2 da mipum khudimak aki akhang leitina Chathok chasin yahanabagi matangda MHA na akhanaba tharang ama lakholakpani report asina hai matam kayagi mamangdagi tangdu leitadaba phibam amada leiraklaba Manipur da ingtapa phibam hanjin hanabagi ahama khongthang oina National Highway singda mipum khudima athingba leitana Chathok chasin yahanaba MHA na akhanaba tharang achi lakholakpani Highway asida naga Nepali amade atei furuki miyoi sing Chathok chasin tawrabasu akiba amade singnaba magaloinona chaliba maramna mipum khudimaki wakhalda phawriba singnaba sing ko hanaba MHA na Kuki Zo CSO sing da highway asi hangdoklaga kanglup khudimaki miyoi sing aki akhang leitana chatpa yahanaba khangalakibani haire MHA gi wafam asigi matangda Kuki Zo CSO singi lusingba singi marakta mot manadabagi phibamda leiri haina paladuna report asina hai haujik phawba center na Churchandpur dagi Kangpokpi phawba samna hanaba thorang mapum phana lokhalaktaba amasung tokhaiba union territory sembagi matangda chap chaba wafam phongdoraktaba maramna MHA gi wafam asi ayaba pifam thokte haina Kuki Zo CSO sing kharana lauri amaramda pojai puthok pusin tawba gari amasung bus kaktama chathok chachin tahangadaba maramna MHA na phongdorakliba wafam asida thoidokna akaiba leiti hana Kuki CSO sing kharana mot pire hana report asina makhata na phongdokle makhata rakpa pauda Manipur da leisabi mari COVID positive oire Manipur da ngasi leisabi mari COVID-19 positive oikrei leisabi mari asi tharaga state asida handagi oina apunba COVID gi case sahum nifutare yaukrei ngasi miyoi ama discharge tawki adubu nauna miyoi mari positive oirakpa maramna active case ki masing taraga mapalda lengdana leire positive oiraklaba leisabi mari adugi manungda ahumna Imphal West amasung amana Imphal East dagi ni haire makha tarapa pauda
Rajya Sabha ki bulletin tu tharakpada Manipur ki miyam chamamnakre. Manipurda PR sangdoknaba bill Rajya Sabhada yaurakre. Numit manganagi tungda khanadaure. Manipurda hauzik leiriba suspended animation parasite rule asi tha taruk sangdoknanaba Union Cabinet na warep laukre. Warep adu thabak thongnaba Constitution ki article 356(3) ki matung ina parliament ki ayaba launanaba bill Rajya Sabhada yaurakre. Union Home Minister Amit Shahna bill adu Rajya Sabhada puthokani haiba wafam adu Rajya Sabha ki member singda bulletin tu thoktuna ngarang khangankre. Adubu bulletin adu da kari hari amasung bulletin adu kari no haiba national media amasung local media da phongdoknarapa pau kharada chamamnaba poankre. Bulletin adu ki matung ina haujuk phaba procedure rule sangdokpagi bill adu Rajya Sabhada yorakpada ngaire madu puthokpasu leitre. Parliament anima hauji Bihar ki Mikhalga mari lenyana ECI na voter list semlakpaga mari lenaba speech initiative revision ki matangda opposition kanguna protest arakpadagi session sathaba yaraktre. Aduba operation sindur ki matangda house animakta khananaba matamde business and advisory committee na lepkhiba leikre. Tha asi kunga mapal fawba house animakta operation sindur ki wafam khana nainaba loigani. Madugi matungda Manipurda parasite rule extend tawbagi bill puthokani. Bill adu Rajya Sabhada hana puthokpasu yai natraga Lok Sabhada hana puthokpasu yai. Adubu house animaki ayabadi pidaba yate. Haujimaktu central government Manipurda makhatana PR tha taru amaga thamnanaba warep laukhiba laikrabanina. State asida popular government ama tha ani ahum asida semgani habagi thajaba yamna nemna lai. Maram aduna MLA sing natraga political party ki luchingba sing kharana August ki ahamba cheo natraga tha adugi manungda government semgani hana phongdokhiba sing adu haujikti aramba taragani. National Highway 2 Imphal Dimapur Lambi da free movement hek lahendriba ching amasung tamda logi wangbada leiriba nongmai sing laukhatpa loidriba amasung kuki amadi maitei ki marakta wari sanaba yanaba pau phawdok phawjin ngamhandriba fawba Manipurda parasite rule lauthoklaga popular government ama semlakani habase thajaningai oidraba wafamne. Karigumbada parasite rule laina mathaki waram ahum asi tha taru asi fawbadasu pangthokpa ngamdragadi Manipur dissolve fawba torokpa yana lai haina akhang ahi singna mot piri. Makhatarapa pawda Prime Minister Modi gi foreign khongchatta crore chani maudraga manga chading tawkhi. Prime Minister Narendra Modi na kumja lising aniga subna kunga mathoidagi kumja lising aniga subna kunga mari fawbada tunga-tunganba mapalaibak singna chatpada lupa crore chani maudraga manga chading tawkhi haina Minister of State for External Affairs Kirti Bardana Rajya Sabhada phongdokre. Trinamool Congress ki MP Derek O'Brien hanglapawang amagi pakumda Minister na wafam asi phongdokhibani.